jail sahi tara aduga fine crore ma haidana thamlagli ba adumapu hairiba makoina thamaiba statement singsi thabakta ta sengna mak onthora gadi yamna khoigi quantity na taba quality education ama pura aga khoigi tungi yumbironda aran ba haiba sidagi na thairaga lakani habgi thajabadi lei oja adumapu thamleiba warol khuding mak thabak to onthopadu ni miyamna pamlibse oja gi motadi thamleiba wafamsi khara khajingbak chama da chama mak natrasu khara makti thabak to onthorakani habgi thajabadi lei kamai to jang tum tham helemo ngarang kan ki akhoi ki boss sen ki secretary na press conference ma tawraga akhoi ki ka sit gi hawdori pa class 10 haitarana ISSLCE gi masigi kanoda matang da full details oi miam da pi na khotna tawkhibase ma duga mari lena na ma na phong tawki wafam na sai ki hojki examination sta akhoi aran ba torumba miyosing mahiroi habatare or mahiroi nataba mapan mateng pangba oiragasu makhoi du sahi tara jail da thamba loina na lupa crore mai fine ten gani haiba pause masi ngarang maksi akhoi adum ta ba hore haitare evening paper sing dagi akhoi na adum thengnare madugi pausi sigi wafam si hek ta ba da isa da akhoi da kar haini yamna thajadaba yamna interesting oiba wafam ma adum wakhal ma pohli haibati kano da akhoi ki examination da aran ba to bo myo sing sahi tara jail da thamgani aduga lupa crore ma fine ten gani haiba wafam se masi makoin tawdori ba aran baduga adagi masigi quantum of punishment se masiga chana bra chana da ba ka yengu matam da akhoi je khitang yamna interesting oi ba haiba tare but adu ergasu kanoda ngarang akhoi gi bossing secretary na smai to na khangan khip se miyam khangan khiba mahiroi kanglup mayam da khangan khip se masi yamna phaba khongthang ne na ai haijaningi masina amorom da hayeng ngasi dagi horaga kanoda aranba tawgena khalakpa or tawrakadoba adumba mahiroi sing nataka atopa miyoi kang busing da makhoi da khanghaudana karhani makhoi da akiba madi adum pihalagani haitare sumna kanoda akoina aran matarugati karumba akoi se live thibadagi daw yadabadagi phaba khotpa tawrena khallo adude ai lupa crore ma thibatai aduga ai se sahi tara jail da lebatai ka kana sigi wafam se masigi wakhal si makna makhoi da adum deterrence sama oirani na ai adman haining eba aduna masi hoi kanona akoi bossing secretary na phongtok khiba akoi ki manipur prevention of malpractice adu da in examination karino adugi chap chap potudi adugi activity aina Singapore hoji ngarang hapetang sum uki be wani adu mahana phongthok khibu wafam dugidi adugi law dugi matugina haiba kana je provision je masi punishment sigi quantum of punishment si libra litabra haiba dumdi akhoi je pa dam ne khangdare ba adu resu yamna phaiba sumai tawna akhoi da kano dam aran ma taw kadaba miyosing tawgen khalakpa miyosing ada makhoi da pura deterrence ma oiragdabuni na masi adum afaba message ma piren khalle ado haiba adugi punishment to hayeng karumba aran ma taw miyoi phaba yaur kanda adu tawba adugi sab sab punishment to pihan dawai dudi adudi tungan wafam ma lakani adudi court ki karigi adum hayeng thoba adum lakser ni haitare masai atabi ma adu natragasu sigi message ni yam phare matang chai aduna asigumba gi wafam se leire haibasi akhoi ki mahiroi kangbu mayamna khallaga khangaga aduga miyam gi marakta gi tonga tonba akhoi ki nakan dagi mapan dagi mating pangge kaina khanba aran ba tobuda aduma miyoi kangbu da makhoi na wakhal se khantharaga asimu thabak se tawhide tawbsumde haiba wafam se khalle haraga examination se yamna free yam phajaba mongda fairly phajana chathabado dupami sumi aduga hoje hialem habiri asmana examination da afaba mongda yamna kanoda yamna sumba mongda examination tawda lagadi hayeng mandati pass tawtana thorkadaba mahiroi singdo achangba mahiroi haibdo oidori neba aduna adumba atsangba mahiroi mayamduna aikhogi leibak sigi aikhogi khunai sigi tungi phio yumbirel adu orakadobuni makhoina hayeng leibak si pura kadori ne aduna adumba gi mahiroi afaba atsangba mahiroi sing khan bidangta singmai parkha si pangthoklim ne aduna parkha si yam chumna phajana magi akhangba magi knowledge magi merit makhoina sahi ama chupna honazarpado madugi kanodo makhoi madugi honabagi makhogi kanodo reflect gudori ne
ꯃꯈꯣꯏ ꯏꯔꯛꯄꯗꯨꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯗꯨ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯐꯕ ꯋꯤꯁ ꯄꯤꯔꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯨꯝꯅ ꯐꯖꯅ ꯄꯔꯤꯈꯥꯁꯦ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯁꯣꯝꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯩꯅꯣꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯣ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗꯗꯤ ꯀꯔꯤꯝꯇ ꯊꯣꯛꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯇ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ Okay, thakachari uza.